ꯂꯣꯏꯔꯤꯕꯣ ꯂꯣꯏ ꯑꯗꯣ ꯅꯪ ꯄꯩꯁꯥ ꯀꯌꯥꯗꯤ ꯍꯥꯞꯄꯛꯀꯦ ꯇꯨ ꯂꯨꯄꯥ 150ꯁꯦ ꯍꯥꯞꯄꯛꯏꯕ ꯍꯣꯏ 150ꯁꯦ ꯍꯣꯏ ꯅꯨꯄꯤ ꯊꯤꯜꯂꯛꯄꯗ 150ꯁꯦ ꯍꯥꯞꯄꯛꯏꯕ ꯄꯤꯔꯛꯏꯕ ꯃꯥꯒꯤ ꯑꯔꯩꯕꯅꯦ ꯍꯥꯏ 150ꯗꯨ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯁꯣꯏꯔꯦ ꯅꯪ ꯁꯨꯡꯂꯩ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯗꯨꯒꯤ ꯌꯨꯝꯗꯨꯗ ꯐꯣꯟ ꯇꯧ ꯅꯁꯥꯅ ꯌꯥꯗꯦ ꯈꯨꯝꯒꯗꯕꯅꯤ ꯐꯣꯟ ꯇꯧ ꯌꯥꯝ ꯇꯧ ꯄꯩꯁꯥꯗꯣ ꯍꯣꯔꯦꯟ ꯈꯔꯗꯤ ꯍꯥꯞꯄꯛꯈꯤꯒꯦ ꯍꯥꯏꯕꯅꯦ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤ 150ꯁꯤꯗ ꯀꯌꯥ ꯍꯥꯞꯄꯛꯇꯣꯔꯤ ꯃꯥ ꯍꯥꯞꯄꯛꯄꯗ 150 ꯃꯨꯛ ꯍꯥꯞꯄꯒ 300 ꯁꯨꯗꯣꯏ ꯉꯥꯏ ꯐꯣꯟ ꯇꯧ ꯈꯨꯠꯃꯥꯁꯤꯗꯤꯕ ꯇꯧ ꯌꯥꯝ ꯊꯨꯅ ꯇꯧ ꯑꯗꯣ ꯑꯌꯨꯛꯇ ꯀꯩꯀꯩ ꯍꯥꯏꯅꯈꯤꯒꯦ ꯁꯤꯒꯤꯁꯦ ꯑꯩꯅ ꯑꯉꯥꯡꯒꯤ ꯋꯥ ꯍꯪꯒꯦꯅ ꯍꯥꯏꯈꯤꯕꯅꯦ ꯃꯆꯦ ꯍꯪꯒꯦꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯍꯥꯏꯈꯤꯕꯅꯦ ꯇꯧꯒꯦ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯦꯛꯇꯨꯅꯦꯕ ꯑꯩꯅ ꯎꯔꯤꯁꯦ ꯑꯣ ꯁꯤꯗ ꯑꯣꯏꯕꯖꯥꯠꯅꯤ ꯍꯜꯂꯣ ꯑꯉꯥꯡ ꯌꯥꯗꯦ ꯅꯣꯏꯅ ꯐꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯃꯁꯥꯅ ꯌꯥꯗꯦꯅꯦ ꯑꯉꯥꯡꯁꯤꯡꯅ ꯐꯥꯏꯁꯤ ꯆꯨꯝꯕ꯭ꯔꯕ ꯀꯞꯀꯅꯨ ꯁꯤ ꯏꯆꯥꯅꯕꯨ ꯀꯩꯗꯧ ꯀꯞꯇꯣꯏꯅꯣ ꯀꯞꯄ ꯄꯛꯆꯗꯦ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ ꯅꯣꯏꯁꯦ ꯌꯥꯔꯦ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ ꯍꯌꯦꯡ ꯃꯪꯗꯦ ꯂꯨꯄꯥ 1,00,000 ꯄꯨꯔꯛꯑꯣ